Maring Furup Masel Khut Thoknabada Meeoi tara Asok Apan Yaobasi Laibak Thibani Federation of Haomee Pawasi Laibaki Maira Pause dagi Lokhatsavani Tengnopal District ki manungsa na laiba Khunbi Tuisen amasung Khunbi Khunzaw anigi marakta lamgi matang sayanaba matam kharagi mamangdagi lakhe Adubu khangaudana ngahan me kungi ayuk pung 9 minute kuntra rom tabada Nakal animaki missing yamlaba Meeoi singna khusu khulai paiduna khut thoknarakpadagi Nakal animaki Meeoi tararom Asok Apan Yaobasi Laibak Thibani haina Federation of Haomee gi Dr. K. Hera kabuina press ta thorakpa cherol aman haire Cherol asina hai thokiba thokdok adu Federation of Haomee gi maikei makha tana thoktanaba Maring Furup amadi mari lainaba authority na khudakta Nakal anigi mihut singa phaminaduna Yasinaba purangnaba pukning singsilakle Loina na Tengnopal district ki oina mayaurol dagi khunda laita aduna leraklaba lam kaya Mapal dagi haizilakpa mitop singda yonba piba kaya aduna Ngasidi aikhoigi lam asi nongma nongmagi piksilakle haire Cherol asina hai aikhoi Masel Khutnaba Khut Thoknabagi mahutta aikhoigi mangkhraba lansing amuganna hanjinanaba maikei romda mijeng changminaba mathau tai Furup Masel ungkhanaba khana chainaba Mapal dagi haizilaklaba furup singda hena khudong saba launabagi lambi piroidavane maramaduna khunbi tuisen amade Khunbi Khunzaw anigi khunjasing pungning fathaduna makhatana khana chainaba thoktanaba thabak laukhalakani haina Federation of Haomee na thazaba thamjari haire Myanmar da Thokliba Landa Yaosille Haibasi Aranbani Pawasi Laibaki Maira Pause dagi Lokhatsavani Myanmar da Thokliba Landa sida Indian Security Force Yaosille haina kamjonggi khunjasing na phongdorokliba wafam asida kamjong da Thokliba thokdok wathok laksinduna border ngak selibasi Masak Thiale haina sengdorakle Ngarang IGAR South ki PRO na thadorokpa cherol amagi matungin na Assam Rifles ase India gi ariba paramilitary force amane mapungoi na northeast da laidiba border sing ngak senbagi mathau tawrokliba ne kamjong da laidiba Assam Rifles sing na ngamkhai da lona lansilakpa sing drug khusu khulai amade mayai kaba nisagi polam sing lalolitik tawba sing thingnaba laiba ne Myanmar da thokliba irang asina maram oiraga ngamkhai lansilakpa hengalakpagi maramde refugee singi marakta lalhauba lup singi Meeoi yauksilakpa yabagi thazaba hengalakpadagi section thaurangi thabak paikhatpa nei maram asina border area asida AR thamjinduna khunja sing ngak senanaba thabak paikhatpa nei masida AR gi personnel ngamkhai landuna drone sizinaraga Myanmar da bomb thadai hairiba wafam ase yumpham yaudabani haire Cherol asina hai AR na border asi ningthina ngak selibasi mafam asigi khunja singbu tangdu leitana lehennawa nei Security Force ki action asi mafam adugi phibamna makha pongane masina lona yadaba thabak thauram sing namthaba ngamnaba ne pausegi report na AR bu miyamda lana uhanaba thaurange asigumba yamna section ba mafam dagi report lobada achumba reporting mathau tai haina Cherol asina phongdorokle